Hi ma'am, I say mang dumai tawreba ngasi se Darjeeling da yobagi ahanba numit oidoini ngasigi numittagi koiba haudoini ngarang di ngaktang thuueba ko adi aina video fajana lawraktre Darjeeling da aina khwaidagi yengning na laise tum hogalakpa matamda aing ba nushit adagi di khogi chingnung Kiki dagi lepaga balcony dagi lepaga ubado adugi view do khogi amna thamoi da nungai ba adu do yengning bagi ne ba ko ina ado khoi hotel lawi su khoina khara mathak ta lawbani do yeng si ko myam ai pop dress se laga mapan da thoga yengalake akoina leiriba location che mall road tani aduna sigagi koiba khotpa se na I hai do balcony dai view su khopa jama oire da wakhane am nungai ba po ai ngayak phammaga nungsi nungsa chara matungda amuk imung da mu change skin di amna dry oire ba ko siga leiba se do mapana macha nupi haudoga hoji brush nung tawan bagi tara room di loire khucha am chadana chare aduna ai hai chai jarasanu hoji lochalaga koiba chalaji si lochal leradi matam thengani aina firon ju yami ba ko khoina pura ise alum bagi oibani na icha su ani surabani machin teng do iru thok to khoi chalasi koi bagi ana duga mana kai gino machin ting ba matam da video lawi se ikai dro kai ngonda nga aina ikai de haraga mangonda haga ma tok san bani ba ko ma ikai de ngonda nga ngai akhoi bani se nang hana iru tho ai hana iru tho nang hana iru tho en tong na leyu khamra ising budi sare ba ko da khoi sai na gizar sare pa changon nang tho ai tho en dun tong na ga phagi tong na leyu matam je chang re ba ko last ta mark ko na tho ge ichanu pi se punna thok minara ge nang hana tho uro na dugai ai hana tho e ingasu ingna ko mayam makok ti lu thoke koiba chapa matanda makok lu dragadi sakmai je thijale baduna aise masam lu gaina shampoo mayum da gisu puraga lakpani sigi na chashio JONK shampoo se oidoini se ahamdagi masam samna dry raga yam thin oirame bako hair fall su yamna oirame sigi shampoo se sijinarakpa he khaurak akoigi masam se noticeable different feel oire ibako sam se sijinar matung yamna smooth oiraga yamna healthy oibado adumaina oi sigi shampoo siga yaudiba ingredients sing se aloe vera amla neem methi sikaka sigumba sing sina koigi scalp se mana deeply nourish toraga hair se growth oibada promote tawe masam jam khalali bako koigi shampoo se scalp se mana gentle clean tawe dandruff reduce tawe adu tana koigi masam samkhong se root se strong we hale bako aduga hair fall su mana li alle masam se natural sign amasu la e bako koigi hana dege gi masam se thakat pa dumaina tawe ga aina khwai degi hena pamjaruri sina hair type any hair type da suitable oi aduga koigi sum tabu masam do damage oiro aduga maju dumana naturally care chemical yawbo oiroi doi aduna mayamna natural care di chemical yawda bida samgi care pamba taragadi sigi shampoo se sijina ado na chashiogi magi thau su leibane aduga chap chana na sijinarabadi am phane na khalleba ko animak shampoo su thau su do aigi masam se matat mayam ke lamba sing su loina phare hojikti mamang da leiba sing sange ba ko mayam na su hena thoidongna khangnaramgani ko timpagi semakpa sampuni jongai se si timpa se khogi masamda yam chatina kanai thaina dadi mai tharaga phawbada hauduba mafam da taaga hawi hainari bani ba ko aduna timpa na semakpa shampoo phangbadagi akoi amuka dumaina tawraga tongana timpa mai thaba khotpa tawbai mathau amta taroi tuka chaba khotpagi isada haina da badu su poroi manam cham nungsiye kasum khangda bani ba ko ado aigi masamte magi mapop se amna thagal e amaga krik naisanaraga haure e ba ko samkhong se sam se amna makhong se kalhalle duga si ai masam se luba matam du amna dryness oi bado du sinaraga masam de smooth la e mayamna sigi product se pampataraga su ai link description hapchin jarma ke mayam chalaga dum check out to sambirabo aidi lotion baji amna thingi ba ko mamu tawbada duna khoi saini changi lotion ba got kre akhoi lotion dringai mamang dagi ichani jana lotion tai natragadi lotion jam thinge ba dugi matak tamu breakfast ki ni aina maggi khara thangatana thame koi ketli pi ba ko duga maggi hore ayukta khara charga chatna bi aina khoi hojik direct koi mafam da chatoi khoi hojik robe da chat kani hai duna khara mangjona na mamang de chatragadi ticket to available oi de habagi khoi prap lotion le ing basina thabak khudi mak che loina late oi do furi che se chala matung dagi projam thiram mi ba ko khoi saina phajade lawthu oi do fir hondi kai haidi wakhan jigane ko kai setuno khangdi chalam dai bu hek adi do aina manungi hainek to lawthoga sigi furi cheli le aigi masam su yam bagi phaba du main tawe ko da aina masam se sat kitang tinghalle duga ai hojik ready oi ji duga hojik thoani koina hojik leiruba room do sida leire ba koi becha toise mafam ani ahum dani gari booking tawe adu gari la ani loba aduga gari da torga chatoni hore mafam da yoraga khangalake ba ko koi becha da la siga leire se par gross hanga
मार्क्स सिगा लेरे मचानुपी से ओमजनगरे खोई पितनु से नुंगारा ना सिगा ओमजनबीगरे बखंब्रा इंग बसिगा ना लाबा चंगा हाँ मैं बैठो हौजी अखोई चलिसे रोबवे दे चतोनी मथकता तोंगा चपदा अहामदा कोई रोबवे दे चतोनी नुपी सेउने ममांग से नै लोकेशन दी और वीडियो से हम सांग याद्रे को नेक्स्ट तो इन हाफ आगे हजकिती बाय